ꯔꯟꯖꯤꯠ ꯅꯤꯡꯊꯧꯖꯝ ꯊꯦꯡꯉꯤꯗ ꯍꯥꯏ ꯊꯦꯡꯉꯤ ꯉꯁꯤꯗꯤ ꯀ꯭ꯋꯤꯟꯇꯟ ꯊꯃꯥꯖꯨꯟꯁꯨ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯉꯦ ꯄꯨꯡ 10 ꯍꯦꯜꯂꯕꯅꯤ ꯀꯩꯅꯣ ꯇꯧꯔꯦ ꯌꯥꯝ ꯊꯦꯡꯈ꯭ꯔꯦ ꯑꯩꯁꯨ ꯉꯟꯅ ꯍꯧꯒꯦꯅ ꯇꯧꯕꯅꯤ ꯁꯤꯐꯥꯎꯗ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯅꯦ ꯆꯥꯛ ꯊꯣꯡꯉꯒ ꯉꯥꯏꯔꯦ ꯁꯝꯒ ꯆꯣꯠꯂꯤ ꯌꯦꯡꯉꯨ ꯁꯤ ꯆꯥꯛ ꯑꯃꯨꯛ ꯆꯥ ꯂꯩꯔꯗꯤ ꯄꯨꯡ 10 11 ꯇꯥꯔꯅꯤ ꯑꯗꯨꯅ ꯉꯁꯤꯁꯦ ꯕꯤꯔꯝꯃꯨ ꯒ꯭ꯔꯨꯞꯇꯒ ꯂꯤꯡꯛ ꯆꯥꯔꯖꯀꯨꯝꯕ ꯆꯥꯟꯅꯔꯒꯗꯤ ꯀꯩꯁꯨꯕꯨꯗꯤ ꯑꯀꯥꯏꯕ ꯊꯣꯏꯅ ꯂꯩꯇꯦ ꯑꯗꯣ ꯑꯣꯔꯤꯖꯤꯅꯦꯜ ꯆꯥꯔꯖꯔ ꯅꯠꯇꯕ ꯑꯇꯣꯞꯄꯅ ꯑꯗꯨꯝ ꯆꯥꯔꯖ ꯇꯧꯕ ꯁꯤꯁꯨ ꯂꯩꯕꯗ ꯀꯩꯅꯣꯁꯨ ꯂꯥꯛ ꯃꯥꯜꯂꯦ ꯀ꯭ꯋꯤꯟꯇꯟꯅ ꯕ꯭ꯔꯣ ꯑꯟꯗꯔ 30Kꯗ ꯂꯣꯟꯁ ꯇꯧꯕ ꯐꯣꯟ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯂꯨꯄꯥ 30,000 ꯅꯧꯅ ꯂꯣꯟꯁ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯗꯤ ꯋꯥꯟ ꯄ꯭ꯂꯁ ꯅꯣꯠ ꯁꯤ 5 ꯅꯣꯠ 5 ꯅꯠꯇꯅ ꯂꯩꯇꯦ ꯑꯅꯧꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯨꯄꯥ 30,000 ꯑꯐꯕ ꯍꯥꯏ ꯋꯥꯟ ꯄ꯭ꯂꯁ ꯑꯥꯏꯀꯣꯟ ꯌꯣ 10ꯒꯗꯨꯗꯤ ꯐꯕꯗꯤ ꯐꯩ ꯑꯗꯨ ꯈꯤꯇꯪ ꯀꯨꯏꯔꯦꯗꯅꯀꯣ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯣ ꯅꯦꯠꯋꯥꯛ ꯌꯥꯔꯤꯉꯩꯁꯤꯗꯀꯣ ꯖꯤꯑꯣꯒꯤ ꯅꯦꯠꯋꯥꯛꯅꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯃꯥꯏꯅ ꯇꯧꯈꯤꯗꯣꯏꯅꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ 5G ꯐꯪꯉꯤ ꯌꯥꯝ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯤ ꯑꯩꯅ ꯈꯟꯕꯗ ꯑꯗꯣ ꯁꯤꯖꯤꯟꯅꯕ ꯌꯥꯔꯤ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯀꯃꯦꯟ ꯇꯧꯔꯛꯏꯕ ꯃꯌꯥꯝꯁꯦ ꯀꯃꯦꯟ ꯇꯧꯔꯤꯕ ꯃꯤꯡꯗꯨꯒ ꯀꯃꯦꯟꯗꯨꯒ ꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯥꯏꯜꯒꯤꯗ ꯄꯤꯛꯆꯔ ꯑꯃ ꯔꯥꯎꯟ ꯑꯃ ꯊꯣꯛꯇꯥꯏꯅꯦ ꯑꯗꯨ ꯊꯣꯛꯇꯕꯤꯗꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯅꯦꯠꯋꯥꯛꯁꯤ ꯈꯔ ꯁꯤꯁꯇꯦꯟꯒ ꯚꯤꯚꯣ T4ꯒ ꯑꯅꯤꯁꯤ ꯀꯔꯝꯕꯅ ꯐꯒꯗꯒꯦ ꯍꯥꯏ iQOO G10 iQOOꯗꯨꯅ ꯐꯔꯅꯤ ꯄ꯭ꯔꯣꯁꯦꯁꯔꯗ ꯃꯥ ꯀꯩꯅꯣ ꯇꯧꯔꯦ ꯚꯤꯚꯣꯁꯨ ꯐꯕꯗꯤ ꯐꯩ T4ꯗꯣ ꯑꯗꯨ ꯄ꯭ꯔꯥꯏꯁꯇꯨꯗꯤ ꯌꯥꯝꯅ ꯂꯨꯄꯥ 10,000 ꯀꯌꯥ 13 ꯉꯥꯏꯁꯤꯗꯗꯤ ꯂꯩꯔꯨ ꯀꯩꯅꯣ ꯑꯣꯏꯅ ꯑꯩ ꯍꯥꯏꯅꯤꯡꯉꯤ ꯃꯌꯥꯝꯗ ꯌꯥꯝ ꯀꯟꯅ ꯍꯣꯏ ꯐꯣꯟꯗꯨꯅ ꯌꯥꯈꯤꯗꯕ ꯍꯦꯡꯒ ꯆꯠꯀꯦꯅ ꯁꯤꯖꯤꯟꯅꯕ ꯁꯨꯡꯌꯥ ꯌꯥꯈꯤꯗꯕꯗꯩ ꯇꯥꯗꯅ ꯀꯥꯏꯗꯅꯒ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯔꯤꯕ꯭ꯔꯥ ꯑꯃꯗꯤ ꯑꯃꯨꯛ ꯇꯧꯒꯦ ꯀꯥꯏꯅ ꯁꯨꯝ ꯈꯜꯂꯒ ꯉꯥꯏꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯇꯥꯔꯒꯗꯤ ꯊꯥ ꯑꯃꯅꯤꯇꯪ ꯉꯥꯏꯕꯤꯔꯒ ꯑꯣꯛꯇꯣꯕꯔ ꯐꯥꯎ ꯉꯥꯏꯕ ꯃꯇꯝꯗ ꯁꯦꯜ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯣꯐꯔꯗꯤ ꯐꯅꯌꯥꯝ ꯐꯪꯒꯅꯤ ꯍꯥꯏꯇꯥꯔꯦ ꯂꯨꯄꯥ 2,000 3,000 ꯂꯦꯝꯕꯗ ꯀꯣ ꯌꯥꯝꯃꯕꯗ 5 10 ꯑꯣꯏꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯐꯣꯟꯒꯤ ꯏꯁꯄꯦꯁꯤꯐꯤꯀꯦꯁꯟ ꯀꯩꯀꯩ ꯃꯌꯥꯝꯗꯨꯒꯤ ꯂꯣꯏꯅ ꯌꯦꯡꯉꯒꯗꯤ ꯔꯦꯗꯃꯤ 15ꯗꯨꯅ ꯑꯅꯧꯕ ꯂꯣꯟꯁ ꯑꯣꯏꯗꯣ ꯃꯥꯅꯗꯤ ꯐꯔꯦ ꯑꯗꯨꯒ ꯁꯦꯝꯁꯪꯒꯤꯗꯣ ꯁꯦꯝꯁꯪꯕꯨꯗꯤ ꯁꯨꯝ ꯁꯤꯖꯤꯟꯅꯕꯕꯨꯗꯤ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯐꯣꯟꯕꯨꯗꯤ ꯑꯣꯏꯕ ꯑꯗꯨ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯔꯗꯣ ꯌꯥꯝ ꯋꯤꯛ ꯑꯣꯏꯔꯦ ꯔꯤꯁꯇꯥ MK ꯍꯥꯏꯅ 14K ꯐꯥꯎ 15K ꯐꯥꯎꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯐꯣꯟ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ 15K ꯐꯥꯎꯗ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ P3 ꯔꯤꯌꯦꯜꯃꯤ P3 ꯂꯩꯕꯀꯣ ꯑꯗꯣ ꯔꯤꯌꯦꯜꯃꯤ P4ꯁꯨ ꯂꯣꯟꯁ ꯇꯧꯈ꯭ꯔꯕꯅꯦꯕ P4ꯗꯣ 17,000 18,000 ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯦ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯊꯥ ꯑꯃꯅꯤ ꯉꯥꯏꯔꯒ ꯑꯣꯐꯔ ꯃꯇꯝꯗꯒ ꯂꯩꯔꯗꯤ ꯃꯥꯁꯨ 5,000 ꯑꯗꯨꯋꯥꯏꯗꯗꯤ ꯐꯒꯅꯤ ꯑꯩꯗꯤ ꯂꯥꯏꯛ ꯅꯝꯖꯈ꯭ꯔꯦ ꯏꯌꯥꯝꯕ ꯂꯥꯛꯑꯦ ꯁꯤꯁꯦ ꯂꯥꯏꯚꯁꯦ ꯈꯔ ꯊꯦꯡꯉꯦ ꯑꯗꯨ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯍꯧꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯥꯝ ꯀꯨꯏꯅꯁꯨ ꯑꯩ ꯊꯥꯔꯣꯏꯒꯦꯅ ꯈꯟꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯦꯅꯀꯣ ꯑꯩ ꯍꯧꯔꯤꯁꯦ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ 12 ꯇꯥꯗ꯭ꯔꯤꯉꯩꯗꯗꯤ ꯂꯣꯏꯁꯤꯟꯒꯦꯅ ꯉꯁꯤꯗꯣ ꯁꯇꯔꯗꯦ ꯑꯣꯏꯕꯗꯨꯗ ꯁꯨꯇꯤ ꯑꯣꯏꯔꯤꯉꯩꯁꯤꯗ ꯑꯗꯨꯅ ꯑꯩꯒꯤ ꯆꯪꯒꯗꯕ ꯍꯤꯡꯕꯗ ꯆꯪꯕ ꯄꯣꯠ ꯆꯩ ꯂꯩꯗꯅꯀꯣ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯂꯩꯕ ꯆꯠꯂꯨꯔꯦ ꯍꯜꯂꯛꯄꯗ ꯊꯦꯡꯉꯦ ꯑꯗꯩꯗꯤ ꯑꯃꯨꯛ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯉꯦ ꯑꯗꯨ ꯂꯣꯏꯔꯒ ꯏꯔꯨꯖꯊꯣꯛꯑꯦ ꯏꯁꯥꯁꯦ ꯈꯤꯇꯪ ꯐ꯭ꯔꯦꯁ ꯑꯣꯏꯅꯕ ꯍꯥꯏꯅ ꯑꯗꯨꯒ ꯏꯔꯨꯖꯊꯣꯛꯑꯒ ꯏꯔꯨꯖ ꯂꯣꯏꯕꯒꯅꯦꯕ ꯂꯥꯏꯚ ꯊꯥꯔꯛꯏꯁꯦ ꯆꯥꯛ ꯊꯣꯡꯗꯣꯛꯑꯒ ꯊꯝꯃꯦ
ꯆꯥꯗ꯭ꯔꯤ ꯑꯗꯨꯅ ꯅꯣꯠꯁꯤ E5 5Gꯗꯣ IP ꯀꯌꯥꯃꯨꯛ ꯑꯣꯏꯒꯦ ꯍꯥꯏ ꯃꯗꯨ ꯆꯞ ꯆꯥꯕ ꯑꯩ ꯅꯤꯡꯁꯤꯡꯗ꯭ꯔꯦꯅꯦ ꯃꯗꯨ ꯋꯥꯇꯔ ꯔꯦꯇꯤꯡ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯔꯦꯁꯤꯁꯇꯦꯟ ꯃꯗꯨ ꯋꯥꯇꯔ ꯄ꯭ꯔꯨꯐ ꯍꯥꯏꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯄ꯭ꯂꯦꯁ ꯑꯦꯟ ꯀꯩꯅꯣ ꯍꯥꯏ ꯗꯁ ꯔꯦꯁꯤꯁꯇꯦꯟ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯆꯣꯡꯕ ꯈꯣꯠꯄ ꯑꯗꯨꯝ ꯍꯧꯖꯤꯛ ꯈꯔ ꯅꯣꯡꯐꯦꯟ ꯍꯥꯏꯖꯤꯟꯕ ꯀꯥꯏ ꯍꯥꯏꯅꯗꯥꯏꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯈꯔ ꯆꯣꯠꯄ ꯈꯣꯠꯄꯗ ꯈꯤꯇꯪ ꯄ꯭ꯔꯣꯇꯤꯟ ꯑꯣꯏꯔꯣꯏ ꯃꯗꯨ ꯑꯩ ꯅꯤꯡꯁꯤꯡꯕꯗ 54 55 ꯑꯗꯨꯃꯥꯏꯅ ꯑꯣꯏꯈꯤꯒꯨꯝ ꯇꯧꯋꯦ ꯑꯖꯤꯠ ꯅꯣꯡꯅ ꯍꯥꯏꯔꯤꯌꯦ ꯑꯖꯤꯠ ꯍꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟ ꯈꯔ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯅꯤ ꯁꯣꯍꯦꯜꯅ OnePlus Nord CE5ꯇꯣ ꯑꯗꯨ ꯁꯣꯍꯦꯜ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯒ ꯑꯗꯨꯗꯤ ꯑꯗꯨꯝ ꯐꯖꯔꯕꯅꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯀꯦꯃꯦꯔꯥꯒꯁꯨ ꯃꯌꯦꯛ ꯁꯦꯡꯕ ꯂꯨꯄꯥ 15,000 ꯃꯅꯨꯡ ꯅꯦꯠꯋꯥꯛꯁꯦ ꯑꯩꯅ ꯍꯥꯏꯕꯗꯨꯅꯤ ꯅꯦꯠꯋꯥꯛꯁꯦ ꯑꯃꯨꯛ ꯆꯞꯄꯒꯤ ꯐꯤꯕꯝꯗ ꯇꯧꯕ ꯃꯥꯜꯂꯤ ꯑꯃꯨꯛ ꯔꯤꯀꯅꯦꯛꯇꯤꯡ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯌꯥꯔꯤꯉꯩꯁꯤꯗ ꯕ꯭ꯔꯣ ꯈꯔ ꯍꯦꯡꯗꯣꯛꯈ꯭ꯔꯦ ꯁꯥꯎ ꯌꯥꯗꯦ ꯍꯥꯏ ꯔꯥꯍꯨꯜ ꯁꯥꯔꯥꯡꯊꯦꯝꯅ ꯔꯥꯍꯨꯜ ꯑꯩꯁꯨ ꯍꯧꯕ ꯀꯨꯏꯗ꯭ꯔꯤ ꯃꯤꯅꯤꯠ 9-10 ꯍꯧꯕꯗ ꯉꯥꯏꯔꯤ ꯆꯞꯄꯦꯅ ꯍꯥꯏꯗꯣ ꯑꯗꯨꯅꯦ ꯅꯦꯠꯋꯥꯛꯁꯦ ꯅꯨꯡꯉꯥꯏꯇꯕ ꯍꯧꯔꯦ ꯃꯌꯥꯝ ꯀꯟꯅ ꯂꯥꯏꯚꯁꯦ ꯆꯪꯁꯤꯟꯅꯔꯀꯥꯟꯁꯤꯗ ꯑꯗꯨꯅ ꯀꯃꯦꯟ ꯇꯧꯒꯗꯕ ꯂꯩꯔꯗꯤ ꯃꯌꯥꯝ ꯁꯠ ꯇꯧꯁꯜꯂꯒ ꯉꯥꯛꯇꯪ ꯅꯨꯡꯉꯥꯏꯅ ꯇꯧꯔꯒ ꯅꯦꯠꯋꯥꯛ ꯌꯥꯔꯛꯇ꯭ꯔꯁꯨ ꯂꯣꯏꯁꯤꯟꯈꯤꯕꯗ ꯄꯦꯜꯍꯧꯗꯕ ꯅꯤꯡꯍꯧꯗꯕ ꯂꯩꯇꯅꯕ ꯆꯥꯛ ꯆꯥꯅ ꯂꯥꯏꯛ ꯇꯧꯔꯁꯤ ꯑꯗꯨꯅ ꯐꯔꯅꯤ ꯍꯥꯏ ꯌꯥꯕꯖꯥꯠꯅꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ C5ꯇꯣ IP65ꯅꯦ IP65 ꯑꯣꯏꯇꯥꯔꯒꯗꯤ ꯀꯩꯅꯣꯅꯦ ꯌꯥꯝꯅ ꯅꯤꯡꯁꯤꯡꯕꯤꯔꯛꯏꯁꯦ ꯐꯔꯦ IP65 ꯍꯥꯏꯁꯤꯗꯤ ꯗꯁꯀꯤꯗꯤ ꯍꯣꯏ ꯄ꯭ꯔꯣꯇꯦꯛꯁꯟꯗꯣ ꯃꯦꯛꯁꯤꯃꯝ ꯑꯣꯏꯔꯦ ꯑꯗꯨꯒ ꯋꯥꯇꯔꯒꯤꯗꯤ 5 ꯍꯥꯏꯁꯦ ꯃꯥꯗꯤ ꯏꯁꯤꯡ ꯃꯅꯨꯡꯗꯒ ꯂꯨꯞꯁꯟꯕꯒꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯥꯒꯤꯗꯤ ꯀꯩ ꯍꯥꯏꯅꯣ ꯁꯣꯍꯦꯜꯅ ꯋꯥ ꯂꯣꯟꯕꯗꯣ ꯍꯥꯏꯔꯤ ꯀꯩꯅꯣꯝ ꯍꯥꯏꯔꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏ ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯂꯥꯏꯚꯁꯦ ꯍꯧꯔ ꯂꯩꯔꯝꯃꯦ ꯍꯥꯏꯌꯦ ꯂꯥꯏꯁ꯭ꯔꯝ ꯑꯏꯪꯕꯤꯅ ꯍꯣꯏ ꯍꯧꯕ ꯀꯨꯏꯗ꯭ꯔꯤ ꯃꯤꯅꯤꯠ 10 ꯐꯥꯔꯤ ꯃꯤꯅꯤꯠ 9ꯒ ꯁꯦꯀꯦꯟ 12 ꯈꯤꯇꯪ ꯆꯠꯄꯗ ꯏꯟꯖꯥꯡ ꯅꯥꯄꯤ ꯈꯔꯁꯨ ꯂꯩꯕ ꯊꯨꯔꯦ ꯑꯗꯒꯤ ꯁꯟꯗꯥꯋꯥꯏꯔꯝꯗ ꯉꯁꯥꯏꯒꯤ ꯅꯣꯡꯃꯒꯤ ꯍꯤꯡꯕꯗ ꯆꯪꯕ ꯄꯣꯠ ꯆꯩ ꯈꯔ ꯍꯥꯏꯇꯥꯔꯦ ꯁꯨꯇꯤ ꯂꯩꯉꯩꯁꯤꯗ ꯈꯔ ꯂꯩꯁꯜꯂꯨꯔꯦ ꯏꯁꯤꯡꯒꯨꯝꯕ ꯈꯔ ꯂꯧꯁꯜꯂꯨꯗꯅ ꯑꯗꯩꯗꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯃꯨꯛ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯕꯒꯤ ꯊꯕꯛ ꯂꯩꯕꯅꯤꯅꯀꯣ ꯍꯤꯡꯕꯅꯤꯅ ꯃꯇꯝꯁꯦ ꯄꯨꯡ 9:30 ꯇꯥꯈ꯭ꯔꯦꯕ ꯑꯗꯣ ꯑꯩꯁꯦ ꯂꯥꯏꯚꯁꯦ ꯊꯥꯔꯒꯤꯁꯤꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯝꯃꯦ ꯑꯗꯣ ꯏꯁꯥꯁꯦ ꯈꯤꯇꯪ ꯐ꯭ꯔꯦꯁ ꯑꯣꯏꯅꯕ ꯏꯔꯨ ꯑꯝꯇ ꯂꯨꯖꯊꯣꯛꯀꯦꯅ ꯇꯧꯕꯗ ꯑꯗꯨꯝ ꯄꯨꯡ 10 ꯇꯥꯈ꯭ꯔꯦ ꯑꯗꯣ ꯂꯨꯖ ꯂꯣꯏꯕꯒ ꯆꯥꯛ ꯆꯥꯗꯕꯤꯗ ꯆꯥꯛꯁꯦ ꯊꯣꯡꯗꯣꯛꯑꯒ ꯊꯝꯃꯦ ꯁꯤ ꯏꯪꯒꯗꯕꯅꯤ ꯍꯣꯔꯦꯟ ꯏꯪꯉꯒ ꯆꯥꯕꯗ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯑꯗꯨꯝ ꯈꯔꯗꯤ ꯆꯥꯔꯅꯤ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯊꯝꯃꯦ ꯑꯗꯨꯅ ꯂꯥꯏꯚꯁꯦ ꯀꯨꯏꯗ꯭ꯔꯤ ꯍꯧꯕ ꯂꯥꯏꯚꯁꯦ ꯂꯣꯏꯔꯒ ꯆꯥꯗꯣꯏꯅꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯀꯃꯦꯟꯁꯦ ꯖꯠ ꯇꯧꯁꯟꯕꯤꯔꯛꯇꯅ ꯂꯥꯏꯚꯁꯦ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯤꯠ 5 ꯊꯥꯔꯁꯨ 10 ꯊꯥꯔꯁꯨ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏꯁꯦ ꯁꯥꯟꯅꯔꯒꯗꯤ ꯂꯣꯏꯁꯤꯜꯂꯒꯁꯨ ꯅꯤꯡꯉꯝꯍꯧꯗꯕꯗꯣ ꯂꯩꯇꯅꯕ ꯑꯗꯨꯒ ꯑꯩꯁꯨ ꯉꯟꯅ ꯂꯣꯏꯁꯤꯟꯕ ꯌꯥꯅꯕ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯁꯠ ꯁꯦꯝꯁꯪꯒꯤ 15 ꯁ꯭ꯋꯥꯏ ꯃꯅꯨꯡꯁꯤꯗ ꯑꯌꯥꯝꯕ ꯐꯣꯟ ꯁꯖꯦꯁ ꯇꯧꯕꯗꯁꯨ ꯑꯩꯅ ꯁꯦꯝꯁꯪꯁꯦ ꯀꯌꯥꯗꯤ ꯍꯥꯏꯗꯦꯗꯅꯀꯣ ꯁꯖꯦꯁꯁꯨ ꯇꯧꯗꯕꯅꯦꯕ ꯑꯩꯅ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯗꯤ ꯁꯦꯝꯁꯪꯒꯤ ꯑꯣꯏꯕ ꯐꯣꯟ ꯄꯥꯝꯃꯤꯅ ꯍꯥꯏꯔ ꯀꯥꯟꯗꯗꯤ ꯁꯦꯝꯁꯪꯒꯤ ꯀꯔꯤ ꯀꯔꯤ ꯂꯩꯒꯦꯅ ꯀꯔꯝꯕ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯂꯩꯔꯤꯒꯦꯅ ꯊꯤꯔꯒ 35-40 ꯁ꯭ꯋꯥꯏꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯕꯦꯁ ꯐꯣꯟ ꯍꯥꯏꯅ ꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯁꯦꯝꯁꯪꯁꯤ ꯌꯥꯎꯗꯦ ꯃꯔꯝꯗꯤ ꯃꯣꯏꯗ ꯌꯥꯎꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯃꯦꯛꯁꯤꯃꯝ ꯑꯩꯅ ꯁꯨꯝ ꯎꯕꯗ Exynos 1380 ꯌꯥꯎꯏ ꯃꯁꯤ ꯌꯥꯝꯅ ꯁꯣꯟꯕ ꯄ꯭ꯔꯣꯁꯦꯁꯔꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ Exynosꯀꯤ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯍꯦꯡꯁꯨ ꯌꯥꯝ ꯆꯠꯀꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒ ꯍꯤꯇꯤꯡ ꯏꯁꯨꯒꯁꯨ ꯂꯩꯕ ꯌꯥꯝ ꯍꯦꯡ ꯆꯠꯀꯟꯕꯗꯤ ꯍꯥꯏꯕ ꯌꯥꯗꯦ ꯍꯣꯏ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝ ꯑꯃꯒ ꯍꯥꯞꯆꯤꯜꯂꯛꯑꯀꯥꯟꯗꯒꯗꯤ ꯑꯗꯨꯝ ꯆꯠꯂꯛꯄꯖꯥꯠꯅꯤ ꯄ꯭ꯔꯣꯁꯦꯁꯔꯗꯨꯒꯤ ꯑꯣꯏꯕꯅꯤꯅ ꯑꯗꯨꯅ ꯁꯦꯝꯁꯪꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨ ꯁꯦꯝꯁꯪ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯗꯅ ꯐ꯭ꯂꯦꯒꯁꯤꯞ ꯐꯣꯟꯁꯤꯡ ꯑꯇꯥꯡꯕꯀꯣ ꯂꯨꯄꯥ 90-50ꯒ ꯌꯧꯈꯤꯕ S series-ꯀꯨꯝꯕꯗꯒꯗꯤ ꯆꯠꯄꯣꯟꯇꯦꯗ ꯅꯨꯡꯉꯥꯏꯕ ꯐꯣꯟꯅꯤ ꯍꯥꯏꯇꯥꯔꯦ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯃꯔꯛꯇꯗꯤ ꯑꯇꯥꯡꯕ ꯑꯗꯨꯒ ꯅꯨꯡꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯣꯟꯅꯤ ꯍꯥꯏꯇꯥꯔꯦ ꯁꯥꯎꯟ ꯇꯥꯗꯕ ꯑꯃꯨꯛ ꯇꯧꯔꯦ ꯍꯥꯏꯁꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯈꯔꯗꯤ ꯅꯛꯁꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯇꯥꯔꯒꯗꯤ ꯑꯃꯨꯛ
ꯇꯥꯔꯒꯗꯤ ꯇꯥꯔꯦꯅ ꯑꯃꯨꯛ ꯀꯃꯦꯟ ꯇꯧꯁꯤꯟꯕꯤꯔꯛꯑꯣ ꯕ꯭ꯔꯣ ꯅꯦꯠꯋꯥꯔꯛ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅꯤ ꯉꯁꯥꯏꯒꯤ ꯀꯃꯦꯟ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ 5G ꯐꯪꯉꯒ ꯔꯤꯀꯅꯦꯛ ꯑꯩꯅ ꯑꯃꯨꯛ ꯊꯥꯔꯝꯃꯤꯗꯨꯅꯗꯤ ꯈꯔ ꯀꯩꯅꯣꯝ ꯇꯧꯔꯦꯅ ꯇꯥꯛꯄꯅꯦꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯅꯤꯄꯨꯔꯗ ꯑꯣꯟꯂꯥꯏꯟ ꯁ꯭ꯇꯣꯔꯗ ꯐꯣꯟ ꯑꯄꯤꯛ ꯍꯥꯏ ꯍꯧꯖꯤꯛꯀꯥꯟ ꯑꯩꯁꯨ ꯎꯔꯦ ꯃꯣꯏꯅ ꯀꯔꯤꯒꯤ ꯕ꯭ꯔꯥꯟꯒꯗꯣ ꯃꯃꯤꯡ ꯌꯥꯝ ꯈꯪꯗꯦ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦ ꯃꯃꯤꯡꯒꯗꯨꯗꯤ ꯑꯩꯁꯨ ꯌꯥꯝꯅ ꯑꯩ ꯅꯤꯡꯁꯤꯡꯉꯨꯗꯦ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯑꯐꯕ ꯄꯣꯠ ꯑꯣꯏ ꯑꯗꯣ ꯑꯩꯅꯗꯤ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯁꯤꯖꯤꯟꯅꯕꯗ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨ ꯈꯪꯕꯅꯦ ꯑꯩ ꯀꯌꯥ ꯀꯟꯅ ꯏꯟꯇꯔꯦꯁ ꯂꯧꯁꯜꯂꯨꯗꯕꯅꯤ ꯃꯥꯒꯤ ꯕ꯭ꯔꯥꯟ ꯃꯃꯤꯡꯒꯗꯨꯗꯤ ꯌꯦꯡꯉꯨꯗꯦꯕꯀꯣ ꯃꯣꯏ ꯂꯨꯄꯥ 4,000 ꯆꯥꯝꯃ ꯆꯅꯤ ꯑꯗꯩ 4,500 ꯑꯗꯥꯏꯋꯥꯏꯗꯒ ꯐꯦꯁꯕꯨꯛꯇꯒ ꯀꯩ ꯀꯩꯅꯣ ꯈꯪꯗꯦ ꯁ꯭ꯇꯣꯔ ꯃꯃꯤꯡꯒꯗꯤ ꯑꯩ ꯑꯝꯇ ꯅꯤꯡꯁꯤꯡꯗꯦ ꯃꯣꯏꯅ ꯂꯥꯏꯚꯀ ꯊꯥꯕ ꯑꯗꯩꯗꯤ ꯑꯥꯏꯐꯣꯟꯒꯤ ꯀꯥꯏꯅꯀꯣ ꯁꯦꯝꯁꯪꯒꯤ ꯃꯥꯒꯤ ꯗꯤꯖꯥꯏꯟꯗꯨ ꯑꯣꯏꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯑꯥꯏꯐꯣꯟꯒꯤ ꯗꯤꯖꯥꯏꯟꯗꯨ ꯁꯥꯕꯩ ꯋꯥꯅꯤ ꯑꯗꯨꯗꯤ ꯌꯥꯎꯔꯤꯗꯨꯗꯤ ꯑꯦꯟꯗ꯭ꯔꯣꯏꯗꯁꯨ ꯄꯟꯕ ꯅꯠꯇꯦ ꯑꯗꯨꯒ ꯂꯨꯄꯥ 2,000 ꯄꯤꯕ ꯐꯣꯟ ꯍꯥꯏꯅ ꯑꯦꯗꯚꯔꯇꯥꯏꯁ ꯄꯪꯇꯧ ꯇꯧꯕ ꯋꯥꯅꯤ ꯃꯣꯏꯅ ꯑꯗꯨ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯐꯣꯟ ꯑꯣꯏꯔꯣꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯣꯏ ꯑꯁꯤ ꯍꯥꯏꯌꯦꯅ ꯃꯣꯏꯅ ꯂꯥꯟꯅ ꯈꯟꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯨꯅꯤ ꯑꯩꯅ ꯍꯥꯏꯁꯤꯗꯤꯀꯣ ꯉꯁꯥꯏꯒꯤ ꯂꯨꯄꯥ 2,000 ꯄꯤꯕ ꯐꯣꯟꯗꯨꯒ ꯑꯩꯈꯣꯏꯅ ꯂꯨꯄꯥ 35,000 ꯀꯨꯟ ꯄꯤꯗꯅ ꯂꯩꯔꯤꯕ ꯄꯣꯠꯇꯨꯒ ꯃꯥꯟꯅꯧ ꯀꯩꯗꯧꯅꯁꯨ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛꯁꯨ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯅꯁꯨ ꯎꯕꯗ ꯃꯣꯏ ꯚꯤꯗꯤꯑꯣꯗꯨꯗ ꯃꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯁ꯭ꯀ꯭ꯔꯤꯟꯒꯁꯦ ꯇꯆ ꯇꯧꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯐꯖ ꯆꯠꯄꯅꯦ ꯀꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯍꯥꯏꯔꯤꯉꯩꯗꯨꯗ ꯁ꯭ꯀ꯭ꯔꯤꯟꯗꯣ ꯍꯦꯡ ꯆꯠꯂꯛꯄ ꯂꯦꯛ ꯑꯣꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯑꯩ ꯎꯈꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣꯅꯤ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏꯅ ꯆꯧꯗꯥ ꯀꯥꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯆꯥꯏꯅꯤꯁꯀꯤ ꯃꯣꯕꯥꯏꯜ ꯑꯃ ꯑꯄꯤꯛꯄ ꯌꯥꯝꯅ ꯄꯤꯛꯄ ꯂꯩꯔꯝꯗꯥꯏꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯃꯔꯝ ꯈꯪꯗꯕ ꯕ꯭ꯔꯥꯟꯁꯤꯡꯅ ꯁꯨꯝ ꯁꯥꯕꯩ ꯋꯥꯅꯤ ꯍꯣꯏ ꯀꯝꯄꯦꯛ ꯑꯣꯏꯕ ꯑꯄꯤꯛꯄ ꯐꯣꯟ ꯑꯩꯁꯨ ꯄꯥꯝꯃꯤ ꯍꯥꯏꯗꯤ ꯌꯦꯡꯕꯗ ꯑꯩꯈꯣꯏ ꯄꯥꯏꯕꯗ ꯅꯨꯡꯉꯥꯏꯕꯒꯤ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯐꯣꯟꯗꯣ ꯍꯦꯛꯇ ꯄ꯭ꯔꯦꯛꯇꯤꯀꯦꯜꯂꯤ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯕ ꯐꯣꯟꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏꯕ ꯂꯨꯄꯥ 4,000 ꯀꯌꯥꯅꯣ ꯄꯤꯅ ꯌꯣꯜꯂꯤꯗꯣ ꯑꯩ ꯃꯃꯤꯡꯒꯗꯤ ꯈꯪꯗꯦ ꯑꯩꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯕꯅꯦ ꯃꯣꯏ ꯚꯤꯗꯤꯑꯣꯗꯣ ꯊꯦꯡꯅꯕ ꯐꯦꯁꯕꯨꯛꯇ ꯑꯩꯅ ꯊꯦꯡꯅꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯄꯥꯝꯕ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯅꯤꯀꯣ ꯑꯩꯗꯤ ꯁꯨꯝꯕ ꯄꯥꯝꯖꯩ ꯑꯩꯗꯤ ꯍꯥꯏꯅ ꯈꯟꯖꯕ ꯃꯤꯗꯤ ꯑꯗꯨꯝ ꯂꯩꯔꯝꯒꯗꯣꯏꯅꯤ ꯂꯩꯁꯨ ꯂꯩꯔꯤꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯗꯨ ꯂꯩꯌꯨ ꯅꯠꯇ꯭ꯔꯒ ꯐꯒꯅꯤ ꯅꯠꯇ꯭ꯔꯒ ꯃꯗꯨ ꯁꯤꯖꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯣꯟ ꯑꯣꯏꯔꯅꯤ ꯀꯥꯏꯅꯗꯤ ꯑꯩꯅꯗꯤ ꯁꯨꯝ ꯁꯖꯦꯁꯇꯤ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯃꯔꯝꯗꯤ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯅꯨꯡꯉꯥꯏꯕ ꯐꯣꯟ ꯑꯗꯣ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝꯅ ꯈꯛꯀꯤ ꯑꯣꯏ ꯌꯦꯡꯕꯗ ꯐꯖꯕ ꯃꯤ ꯃꯃꯥꯡꯗ ꯌꯥꯝ ꯌꯨꯅꯤꯛ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯄꯥꯏꯅꯤꯡꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯐꯣꯟ ꯈꯛ ꯇꯧꯕꯒꯤ ꯁꯨꯝꯅꯀꯤ ꯐꯣꯟ ꯈꯛ ꯇꯧꯕ ꯀꯣꯜ ꯈꯛ ꯇꯧꯕꯒꯤ ꯑꯣꯏꯒ ꯇꯥꯔꯒꯗꯤ ꯍꯣꯏ ꯌꯥꯈꯤꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯗ ꯑꯇꯣꯞꯄ ꯊꯕꯛꯀꯗꯤ ꯀꯩꯝ ꯌꯥꯔꯣꯏ ꯑꯗꯩꯗꯤ ꯕꯦꯇ꯭ꯔꯤꯒꯁꯨ ꯀꯩꯁꯨ ꯈꯥꯡꯉꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯗ ꯌꯥꯎꯔꯝꯗꯣꯏꯁꯦ ꯃꯦꯛꯁꯤꯃꯝ ꯑꯩ ꯀꯌꯥꯅꯣ ꯏꯁꯄꯦꯁꯤꯐꯤꯀꯦꯁꯟ ꯀꯌꯥꯅꯣꯒꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯃꯥꯒꯤ ꯐꯣꯟꯒꯤ ꯕꯣꯗꯤꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯐ꯭ꯔꯦꯝ ꯃꯥꯒꯤ ꯀꯣꯝꯄꯦꯛ ꯑꯣꯏ 4,000 5,000 mAhꯀꯤ ꯕꯦꯇ꯭ꯔꯤ ꯀꯩꯁꯨ ꯍꯥꯞꯄ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯄꯤꯛꯑꯝꯃꯗꯕꯅꯦ ꯕꯦꯇ꯭ꯔꯤꯒꯁꯨ ꯑꯗꯨꯝ ꯈꯥꯡꯕ ꯀꯩꯁꯨ ꯑꯣꯏꯔꯣꯏꯕ ꯑꯗꯨꯅ ꯑꯗꯨ ꯃꯌꯥꯝꯒꯤ ꯋꯥꯈꯜꯅꯤ ꯀꯣꯝꯄꯦꯛ ꯑꯣꯏꯕ ꯐꯣꯟ ꯄꯥꯝꯃꯒꯗꯤ ꯑꯗꯨꯝ ꯂꯩꯔꯒ ꯁꯤꯖꯤꯟꯅꯕ ꯇ꯭ꯔꯥꯏ ꯇꯧꯔ ꯌꯦꯡꯕꯗꯤ ꯑꯣꯏꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯣꯞꯄꯣ ꯑꯦꯝ ꯑꯥꯏ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯦ ꯍꯥꯏ ꯁꯍꯤꯗꯨꯔ ꯑꯩ ꯃꯃꯥꯡꯗꯁꯨ ꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯐꯖꯅꯗꯤ ꯍꯥꯏꯈ꯭ꯔꯒꯨꯝ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯕ꯭ꯔꯦꯟ ꯑꯃꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯦ ꯍꯥꯏꯅ ꯀꯝꯄꯤꯌꯔ ꯇꯧꯕꯁꯤꯗꯤ ꯑꯩꯈꯣꯏ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯝꯁꯪꯒ ꯑꯦꯄꯜꯒ ꯀꯔꯝꯕꯅ ꯐꯩ ꯀꯥꯏꯅ ꯕ꯭ꯔꯥꯟ ꯀꯝꯄꯤꯌꯔ ꯇꯧꯔꯁꯨ ꯑꯗꯨꯁꯨ ꯌꯥꯔꯣꯏ ꯍꯥꯏꯇꯥꯔꯦ ꯃꯔꯝ ꯑꯐꯕ ꯀꯝꯄꯅꯤ ꯉꯥꯛꯇꯅꯤ ꯃꯣꯏꯅ ꯂꯣꯟꯆ ꯇꯧꯔꯤꯕ ꯄꯣꯠꯁꯤꯡꯁꯤ ꯁꯥꯏꯟꯁ